ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯄ ꯃꯤꯑꯣꯏ ꯑꯍꯨꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯑꯅꯤ ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯃꯨꯛ ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯃꯅꯤꯡꯗ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯗ ꯃꯤꯅꯤ ꯋꯥꯇꯔ ꯇꯦꯡꯀꯤꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯄ ꯃꯄꯥꯃꯆꯥ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯑꯅꯤ ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯦ꯫ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯃꯅꯤꯇꯣꯝꯕ ꯆꯍꯤ 29 ꯑꯃꯗꯤ ꯊꯤꯌꯥꯝ ꯁꯣꯃꯦꯟ ꯆꯍꯤ 53ꯅꯤ꯫ ꯁꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯇꯣꯝꯕꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯣꯏꯅꯥꯝ ꯕꯥꯃꯣꯟꯖꯥꯎꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗꯒꯤꯅꯤ꯫ ꯃꯄꯥꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯗ ꯏꯁꯤꯡ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯃꯔꯤꯔꯣꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯦꯝꯕꯨꯂꯦꯟꯁꯅꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯤꯅꯨꯡꯒꯩ ꯑꯃꯗꯤ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯨꯃꯨꯈꯣꯡ ꯆꯤꯡꯌꯥꯗ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯀꯥꯞꯊꯔꯛꯄꯗ ꯈꯨꯟꯖꯥ ꯑꯃ ꯁꯣꯛꯂꯦ꯫ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯧꯗꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:15 ꯇꯥꯕ ꯃꯇꯝꯗ ꯇꯨꯃꯨꯈꯣꯡꯒꯤ ꯆꯤꯡꯊꯛꯇꯒꯤ ꯆꯤꯡꯈꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗ ꯁꯟ ꯊꯤꯕ ꯆꯠꯄ ꯈꯨꯟꯖꯥ ꯑꯃ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ꯫ ꯁꯣꯛꯂꯕ ꯈꯨꯟꯖꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯣꯔꯣꯛꯈꯥꯏꯕꯝ ꯏꯕꯣꯆꯧꯕ ꯆꯍꯤ 29ꯅꯤ, ꯇꯨꯃꯨꯈꯣꯡꯗꯒꯤꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯕꯗ ꯁꯣꯛꯂꯤꯕ ꯏꯕꯣꯆꯧꯒꯤ ꯁꯟ ꯑꯃ ꯃꯥꯡꯈꯤꯕꯗꯒꯤ ꯇꯨꯃꯨꯈꯣꯡ ꯆꯤꯡꯌꯥꯗ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯊꯔꯛꯈꯤꯕꯅꯤ, ꯃꯗꯨꯗ ꯃꯍꯥꯛ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯇꯨꯃꯨꯈꯣꯡꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯗꯨꯅ ꯂꯥꯟꯖꯟꯅꯈꯤꯕ ꯐꯥꯎꯕ ꯌꯥꯎꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯆꯤꯠ ꯃꯆꯤꯠ ꯑꯣꯏꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯗꯒꯤ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤꯕ ꯏꯕꯣꯆꯧꯕ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯐꯥꯎꯕ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯟꯖꯥꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯁꯣꯛꯂꯕ ꯏꯕꯣꯆꯧꯕ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯛ ꯑꯄꯟꯒꯤ ꯄꯥꯎꯗꯤ ꯐꯪꯕ ꯉꯝꯗꯦ꯫ ꯃꯣꯔꯦꯗ ꯄꯦꯔꯥ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯉꯔꯥꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜ 2 ꯑꯃꯗꯤ 3ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯣꯔꯦꯗ ꯄꯦꯔꯥ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯔꯊ ꯏꯁ ꯂꯥꯏꯚꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯃꯣꯔꯦꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯀ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯃꯣꯔꯦꯗ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯃꯣꯔꯦꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯣꯔꯦꯗ ꯄꯦꯔꯥ ꯀꯃꯥꯟꯗꯣ ꯑꯃꯗꯤ BSFꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯆꯪꯍꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯃꯣꯔꯦꯗ ꯊꯨꯡꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯏ-ꯄꯥꯎ ꯑꯞꯗꯦꯠꯁꯤꯡꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯐꯌꯦꯡ ꯀꯥꯡꯆꯨꯞ ꯀꯗꯥꯡꯕꯟ ꯑꯦꯔꯤꯌꯥꯗ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯈꯨꯠ ꯆꯜꯂꯕ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ, ꯑꯃ ꯁꯣꯛꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:30 ꯇꯥꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯐꯌꯦꯡ ꯃꯅꯤꯡ, ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯑꯃꯗꯤ ꯀꯗꯥꯡꯕꯟꯒꯤ ꯑꯦꯔꯤꯌꯥꯗ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯗꯥꯡꯕꯟ ꯃꯅꯤꯡ, ꯀꯗꯥꯡꯕꯟ
maning Bethel Ching amadi Geljanglomdagi kuki militantsing aduna bom yauna nongmei kapsinduna landarakpa aduda khulngakba volunteer amadi security force singnasu handuna nongmei kamnaki ngarang numidang pung 12 makhairom tabadagi hauduna ngasi nongalamdai pung 3 phawba chap manaba pungpham amatada ikan kanadana tongan ba mafamsing asida nongmei kapsilakhibani kuki khulai paiba singna chatharakiba attack aduda khulngakba ama kuki singi makhut chalaba matung minungsi leitana hatokhiba galonana khulngakpa volunteer aduna paikiba khulai adusu pukhre kuki militant singna minungsi leitana makhut chalaba matungda hatok pikraba khulngakpa volunteer adugi maming takhalamba manoranjan sahi 12 apokpa prem kumar ni thiam konjindagini ngasi nongalaba phawbada kamnakiba aduda khulngakpa masu nongmena panduna sokpadagi rimsta laikat nakhre soktuna laikat nariba sigi mamingna satabam wanglen chahi 10 apokpa herani chingmairong lei inkholdagini makhatana kuki militant sing aduna bom yauna akanba mongda nongmai kapsilakiba aduda khulngakpa volunteer amadi tarisuba mr gi kangbu aduna su handuna nongmai kamnaki makhatana asok apangi pawdi leitre amorom ngasi ayuk kangchupta kuki militant singna makhut chalaba matungda hatok pikraba manoranjan mihaki matangda JSC ama semkhre JSC gi convener si sanayamana haibada central government amadi kuki nako terrorist singna tongnari basu khudakta loktokadabani unified command gi chairman semda puhangadabani ngaramak laikidraba mafam asisu central force kaya lairiba mafam ni makhoi leina kuki militant singna maitai khul singda landaba ngammi government of India ga sanariba aronba agenda asi karino hangladuna paliba lenga asina irang asi control toba ngamloidabo oidabadi khudakta pham thadok piro hairaduna demand sing asi fangjaba fawba manoranjan gi asiba hakchang laukhiroi haiduna fongdokre Matamatamgi oiba ipaw update singdamak miyamna channel asibu nungsibiduna like comment subscribe tawiramo